ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯉꯥ ꯐꯥꯔꯒ ꯍꯤꯡꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯖꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯌꯥꯝꯗꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯋꯥꯠꯄ ꯈꯔ ꯍꯦꯟꯖꯤꯟꯅ ꯄꯪꯕ ꯃꯤꯑꯣꯏꯅꯤ꯫ ꯉꯥꯃꯤꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯗꯨꯗ ꯉꯥ ꯐꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯃꯆꯥꯅꯨꯄꯥꯗꯨꯕꯨꯁꯨ ꯄꯨꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯄꯨꯔꯤꯕꯒꯤ ꯃꯔꯝꯗꯤ ꯊꯕꯛ ꯇꯧꯍꯜꯂꯒ ꯍꯩꯁꯤꯡꯕ ꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯅꯤ꯫ ꯃꯄꯥ ꯉꯥꯃꯤꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯒꯁꯨ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯗꯤ ꯍꯦꯟꯒꯠꯂꯝꯗꯦ꯫ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯃꯛ ꯄꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯥ ꯃꯆꯥꯗꯨ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯋꯥꯡꯂꯕ ꯏꯊꯛ ꯑꯃꯈꯛ ꯂꯥꯞꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯏꯊꯛ ꯑꯗꯨꯗꯒꯤ ꯃꯨꯔꯕ ꯆꯥꯎꯔꯕ ꯍꯤ ꯑꯃꯈꯛ ꯍꯣꯜꯂꯛꯄ ꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯇꯨꯔꯦꯜꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯍꯤꯗꯨ ꯊꯥꯡꯂꯝꯃꯤ꯫ ꯍꯤ ꯑꯗꯨꯗꯒꯤ ꯋꯥꯡ ꯆꯥꯎꯔꯕ, ꯍꯦꯛ ꯌꯦꯡꯕꯗ ꯑꯋꯥꯡꯕ ꯐꯝ ꯄꯥꯏꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇꯪꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯁꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯃꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯍꯜ ꯏꯕꯨꯡꯉꯣ, ꯑꯍꯜꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯂꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯒꯦ꯫ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯆꯍꯤ ꯑꯃꯒ ꯅꯨꯃꯤꯠ ꯑꯃꯒꯤ ꯃꯇꯨꯡꯗ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯑꯍꯜꯒꯤ ꯅꯥꯛꯇ ꯅꯆꯥꯅꯨꯄꯥꯁꯦ ꯁꯣꯏꯗꯅꯃꯛ ꯄꯨꯖꯔꯛꯀꯦ꯫ ꯉꯥꯃꯤꯗꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯃꯥ ꯏꯕꯦꯝꯃꯅꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯋꯥꯗꯨ ꯌꯥꯕꯤꯅꯕ ꯍꯥꯏꯗꯅ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯛꯁꯤꯟꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯄꯥꯗꯨꯁꯨ ꯃꯃꯩ ꯊꯪꯗꯗꯤ ꯌꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯁꯣꯏꯗꯅꯃꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯅꯨꯄꯥ ꯃꯆꯥꯗꯨ ꯍꯤꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯌꯥꯎꯗꯅ ꯍꯜꯂꯛꯄꯗꯨꯗ ꯃꯃꯥꯗꯨꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯀꯞꯂꯝꯃꯤ꯫ ꯉꯥ ꯐꯥꯕ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯜꯂꯛꯄ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒ ꯅꯨꯃꯤꯠ ꯑꯃ ꯁꯨꯕ ꯃꯇꯝꯅꯤ꯫ ꯉꯥꯃꯤ ꯅꯨꯄꯥꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯃꯆꯥꯅꯨꯄꯥ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖꯔꯝꯃꯤ꯫ ꯂꯥꯛꯃꯜꯂꯛꯇꯕꯗꯨꯗ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯂꯥꯞꯅ ꯍꯤ ꯑꯃꯈꯛ ꯍꯣꯜꯂꯒ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯍꯤꯗꯨ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯇꯣꯔꯕꯥꯟꯗ ꯊꯥꯡꯂꯔꯦ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯨꯗꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯉꯥꯃꯤꯗꯨꯗꯤ ꯃꯆꯥ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯍꯜ, ꯃꯤ ꯉꯥꯏꯔꯝꯕꯁꯨ ꯃꯥꯜꯂꯦ꯫ ꯁꯣꯝꯕꯨ ꯀꯅꯥ ꯉꯥꯏꯔꯝꯂꯤꯕꯅꯣ? ꯉꯥꯃꯤꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕ ꯑꯃꯈꯛ ꯂꯩꯖꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯐꯝꯁꯤꯃꯛꯇꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯐꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯒ ꯄꯨꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯉꯁꯤꯁꯦ ꯏꯆꯥꯗꯨꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯣ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩ ꯃꯥꯟꯕ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯅꯠꯇꯦꯅ꯫ ꯄꯥꯎꯈꯨꯝꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯃꯁꯤꯗꯁꯨ ꯉꯥꯃꯤꯗꯨꯅ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯍꯜ, ꯑꯃꯨꯛꯇꯪꯒ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯉꯥꯃꯤ ꯅꯨꯄꯥꯗꯨ ꯀꯨꯞꯊꯅ ꯌꯦꯡꯂꯝꯃꯤ꯫
ꯃꯃꯩ ꯊꯪꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯎꯕꯗ ꯈꯪꯗꯕꯅꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯍꯜ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕ ꯌꯥꯝꯅ ꯂꯩꯔꯕꯅꯤ꯫ ꯃꯄꯥ ꯉꯥꯃꯤꯅ ꯃꯆꯥꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯍꯜ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯁꯨ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯆꯍꯤ ꯑꯃꯒ ꯅꯨꯃꯤꯠ ꯑꯃ ꯁꯤꯟꯅꯧ꯫ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯐꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯤ ꯑꯣꯏꯍꯟꯒꯦ꯫ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯔꯝꯕ ꯋꯥ ꯀꯥꯏꯗꯅ ꯅꯆꯥꯅꯨꯄꯥꯕꯨ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯉꯥꯃꯤꯗꯨꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯃꯃꯩ ꯊꯪꯗꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯈꯤꯕ ꯍꯥꯏꯕꯗꯣ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯅ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯤꯗ ꯍꯥꯞꯂꯒ ꯄꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯗꯨ ꯇꯣꯔꯕꯥꯟꯗꯒꯤ ꯈꯔ ꯍꯣꯟꯗꯣꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯣ ꯑꯍꯜ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯗ꯭ꯔꯦꯀꯣ? ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒꯅꯤ꯫ ꯃꯍꯥꯛ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯀꯣ? ꯉꯥꯃꯤ ꯅꯨꯄꯥꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯃꯆꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯆꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯉꯥꯃꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯍꯤ ꯇꯪꯈꯥꯏ ꯑꯃꯔꯣꯝꯗꯤ ꯂꯦꯜꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯉꯥꯃꯤ ꯅꯨꯄꯥꯗꯨ ꯃꯆꯥꯕꯨ ꯊꯤꯔꯨꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ, ꯑꯩ ꯏꯆꯥꯕꯨ ꯊꯤꯕ ꯆꯠꯂꯨꯒꯦ꯫ ꯅꯪ ꯆꯦꯛꯁꯤꯟꯅ ꯌꯨꯝꯁꯦ ꯁꯪꯂꯒ ꯂꯩꯔꯝꯃꯨ꯫ ꯏꯆꯥꯕꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯕꯨ ꯄꯨꯔꯛꯂꯒ ꯅꯉꯣꯟꯗ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯃꯤꯗꯨ ꯂꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯒ ꯃꯆꯥꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯖꯐꯝ ꯅꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯃꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯅꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯊꯨꯡꯂꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤꯗꯨꯗ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯣ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩꯉꯣꯟꯗꯁꯨ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯅꯦ, ꯅꯍꯥꯛꯁꯨ ꯅꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝꯗꯣ, ꯃꯗꯨ ꯌꯧꯅꯕ ꯂꯝꯕꯤꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛ ꯇꯥꯛꯀꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯉꯥꯃꯤ ꯅꯨꯄꯥꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯨꯄꯤꯗꯨꯅ ꯇꯥꯛꯂꯛꯄ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯅꯕ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡꯅꯤ꯫ ꯅꯍꯥꯛ ꯅꯁꯥꯃꯛ ꯂꯥꯛꯂꯒ ꯅꯆꯥꯅꯨꯄꯥꯕꯨ ꯂꯧꯕ ꯂꯥꯛꯅꯕ ꯁꯤꯟꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯎꯅꯕ ꯌꯥꯔꯣꯏ꯫ ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯣꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯁꯦ ꯃꯁꯤ ꯀꯧꯔꯒ ꯃꯆꯤꯟꯖꯥꯛ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ 12 ꯑꯃꯗꯤ ꯈꯨꯅꯨꯅꯤ꯫ ꯃꯈꯣꯏ 12ꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯗꯣ ꯅꯪꯅ ꯈꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯔꯣꯏ, ꯎꯕꯁꯨ ꯐꯪꯂꯣꯏ꯫ ꯃꯥꯒꯤ ꯋꯥꯁꯤꯗ ꯉꯥꯃꯤꯗꯨ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗꯅ ꯐꯃꯨꯡꯗ ꯆꯪꯂꯒ ꯍꯤꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯐꯨꯝꯕꯪꯅꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯣꯟꯖꯦꯜꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯕꯨ ꯎꯆꯦꯛꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯍꯌꯦꯡ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯛꯂꯒ ꯃꯆꯤꯟꯖꯥꯛ ꯊꯥꯒꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯕ ꯍꯧꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯨꯅꯨ 12ꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯍꯥꯏꯒꯠꯂꯒ ꯈꯞꯀꯅꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯩꯒꯤ ꯁꯦꯒꯥꯗ ꯂꯩꯔꯤꯕ ꯗꯥꯛꯁꯤ ꯎꯔꯒ ꯅꯆꯥꯅꯤ ꯍꯥꯏꯕ ꯈꯪꯕꯤꯌꯨ꯫
ꯑꯩꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯕꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯑꯗꯨꯝ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯏꯄꯥ ꯏꯆꯥꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯎꯅꯕ ꯐꯪꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯇꯧꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯎꯆꯦꯛꯁꯤꯡꯗꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯕꯨꯁꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯟꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯈꯨꯅꯨ ꯑꯃꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯁꯤꯅꯤ ꯍꯥꯏꯗꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯆꯨꯝꯃꯤ꯫ ꯃꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯃꯥꯕꯨ ꯈꯟꯗꯣꯛꯅꯕ ꯇꯥꯛꯂꯤꯕ ꯃꯤꯁꯛꯇꯨꯗꯤ ꯑꯩꯒꯤ ꯁꯥꯞ ꯁꯣꯏꯗꯅꯃꯛ ꯐꯪꯂꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯉꯥꯃꯤ ꯅꯨꯄꯥꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯕꯨ ꯎꯕꯗꯨꯗ ꯃꯃꯥꯗꯤ ꯍꯔꯥꯎꯕꯅ ꯀꯞꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗ ꯁꯒꯣꯜꯒꯤ ꯂꯝꯖꯦꯜ ꯑꯃꯈꯛ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯁꯒꯣꯜ ꯂꯝꯖꯦꯜꯁꯤꯕꯨ ꯊꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ꯫ ꯂꯝꯖꯦꯜꯁꯤꯕꯨ ꯊꯣꯏꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯑꯃꯈꯛ ꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯥꯕꯨꯡ, ꯂꯝꯖꯦꯜ ꯄꯥꯡꯊꯣꯛꯐꯝꯁꯤꯗ ꯄꯥꯕꯨꯡꯅ ꯁꯒꯣꯜ ꯑꯃꯈꯛ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯁꯒꯣꯜ ꯊꯧꯅꯕ ꯃꯤ ꯑꯃꯈꯛ ꯊꯤꯕꯤꯔꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯂꯝꯖꯦꯜꯁꯤ ꯑꯩꯈꯣꯏꯅ ꯊꯣꯏꯕ ꯊꯣꯛꯂꯒꯗꯤ ꯃꯊꯪꯒꯤ ꯂꯝꯖꯦꯜꯒꯤꯗꯃꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯁꯒꯣꯜꯁꯦ ꯂꯩꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯃꯃꯜꯗ ꯄꯥꯕꯨꯡꯅ ꯁꯠ ꯍꯦꯛꯇ ꯌꯥꯊꯣꯛꯄꯤꯒꯅꯨ꯫ ꯃꯈꯣꯏꯗꯒꯤ ꯃꯃꯜ ꯋꯥꯡꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯂꯝꯖꯦꯜꯗꯨ ꯃꯈꯣꯏꯅ ꯊꯣꯏꯔꯦ꯫ ꯂꯝꯖꯦꯜ ꯊꯣꯏꯔꯕꯗ ꯂꯝꯖꯦꯜꯗꯨꯕꯨ ꯌꯦꯡꯂꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯁꯒꯣꯜ ꯃꯄꯨ ꯉꯥꯃꯤꯗꯨꯒꯤ ꯁꯒꯣꯜꯗꯨ ꯂꯩꯅꯕ ꯌꯣꯝꯁꯤꯜꯂꯛꯈꯤ꯫ ꯉꯥꯃꯤꯅ ꯁꯒꯣꯜꯗꯨ ꯃꯃꯜ ꯋꯥꯡꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯃꯜ ꯑꯗꯨꯃꯛ ꯄꯤꯔꯝꯂꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯅ ꯂꯩꯈꯤ꯫ ꯁꯒꯣꯜꯗꯨ ꯍꯦꯛ ꯌꯣꯜꯂꯝꯕꯒꯗꯤ ꯃꯈꯣꯏ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯡꯂꯨꯔꯕ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯕ ꯑꯃꯗꯤ ꯌꯥꯝꯂꯕ ꯁꯦꯜꯁꯨ ꯐꯪꯕ, ꯃꯁꯤꯗ ꯉꯥꯃꯤ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯉꯥ ꯐꯥꯕꯒꯤ ꯊꯕꯛꯁꯨ ꯇꯣꯛꯈ꯭ꯔꯦ꯫ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯊꯨꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯦ꯫ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯁꯥ ꯇꯥꯟꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯀꯟꯕ ꯁꯥ ꯐꯥꯕ ꯉꯝꯕ ꯃꯤꯗ ꯅꯤꯡꯊꯧꯒꯤ ꯆꯥꯎꯔꯕ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯟꯗꯛꯇꯤ ꯇꯥꯟꯖꯥꯁꯤꯁꯨ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯜꯂꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯆꯥꯡꯗꯝꯅꯕꯗꯨ ꯌꯥꯎꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥ ꯉꯥꯃꯤꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯋꯥꯅ ꯍꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯆꯥꯅ ꯊꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ꯫ ꯁꯦꯠꯅꯤꯡꯕꯇ ꯁꯦꯠꯂꯤ, ꯆꯥꯅꯤꯡꯕꯇ ꯆꯥꯔꯤ꯫ ꯃꯗꯨ ꯌꯥꯎꯔꯒ ꯑꯍꯦꯟꯕ ꯁꯦꯜ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗ꯭ꯔꯦꯀꯣ꯫ ꯄꯥꯕꯨꯡ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯅꯥꯁꯦ ꯂꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯌꯥꯕꯤꯌꯨ꯫ ꯃꯆꯥꯅꯨꯄꯥꯅ ꯇꯛꯃꯟꯕꯗꯒꯤ ꯃꯄꯥꯗꯨꯁꯨ ꯃꯃꯩ ꯊꯪꯗꯗꯤ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥ ꯇꯥꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯕ ꯃꯐꯝꯗꯨꯗ ꯃꯄꯥ ꯃꯆꯥꯗꯨ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯊꯧꯔꯝꯗꯨꯕꯨ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯖꯧꯅꯅ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯃꯆꯥꯅ ꯃꯄꯥꯗ ꯋꯥ ꯈꯔ ꯃꯦꯜꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯊꯣꯛꯂꯒ ꯉꯁꯤꯒꯤ ꯁꯥ ꯇꯥꯟꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯊꯣꯏꯅꯕ ꯍꯣꯠꯅꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯣꯏꯕ ꯊꯣꯛꯂꯕꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯃꯊꯪꯒꯤ ꯁꯥ ꯐꯥꯕꯒꯤ ꯊꯧꯔꯝꯒꯤꯗꯃꯛ
ꯃꯃꯜ ꯄꯤꯔꯒ ꯅꯦꯛꯀꯦ ꯍꯥꯏꯅ ꯄꯥꯕꯗ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯃꯃꯜꯗꯣ ꯃꯗꯨꯗ ꯇꯔꯥꯏ ꯇꯔꯥꯏꯅ ꯌꯥꯊꯣꯛꯄꯤꯒꯅꯨ꯫ ꯄꯥꯕꯨꯡꯅ ꯃꯃꯜ ꯋꯥꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯆꯥꯅ ꯃꯄꯥꯗ ꯋꯥꯐꯝꯁꯤ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯉꯥꯃꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯟꯗꯛꯁꯨ ꯊꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯨ ꯃꯍꯥꯛꯅ ꯂꯧꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯊꯣꯛꯂꯔꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯀꯌꯥꯃꯔꯨꯝꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯃꯜ ꯄꯤꯔꯒ ꯈꯨꯅꯦꯛ ꯂꯧꯅꯕ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯉꯥꯃꯤꯅꯁꯨ ꯃꯃꯜ ꯋꯥꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯉꯥꯃꯤꯅ ꯍꯥꯏꯔꯤꯕ ꯌꯥꯝꯂꯕ ꯁꯦꯜꯗꯨ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯔꯒ ꯆꯠꯈꯤ꯫ ꯈꯔ ꯆꯠꯂꯒꯗꯤ ꯁꯛꯈꯪꯗꯕ ꯃꯆꯥꯕꯨ ꯂꯩꯈꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯄꯤꯔꯝꯕ ꯃꯃꯜꯗꯣ ꯃꯗꯨꯃꯛ ꯍꯟꯖꯤꯟꯅꯕ ꯅꯆꯥꯅꯨꯄꯥꯕꯨ ꯆꯞ ꯆꯥꯅ ꯁꯤꯖꯤꯟꯅꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯎꯠꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯉꯥꯃꯤꯗꯨꯅ ꯈꯪꯂꯦ꯫ ꯂꯝꯂꯥꯟꯕ ꯅꯨꯄꯥꯗꯨ ꯃꯃꯥꯡ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯅꯝꯗꯅ ꯄꯨꯈꯤꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯗ ꯉꯥꯃꯤ ꯅꯨꯄꯥꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯆꯥꯕꯨ ꯑꯃꯨꯛ ꯄꯨꯈꯤꯕꯒꯤ ꯑꯋꯥꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯃꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯣꯠꯀꯤ ꯄꯣꯟ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯉꯛꯁꯝꯗ ꯌꯣꯠꯂꯤ ꯊꯥꯡꯂꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯗꯦ꯫ ꯄꯣꯟꯗꯨꯒꯤ ꯃꯊꯛꯇ ꯍꯨ ꯆꯦꯜꯂꯕ ꯃꯍꯤ ꯑꯃꯁꯨ ꯃꯁꯥꯗ ꯇꯞ ꯇꯞ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ, ꯊꯥꯏꯅ ꯉꯥꯃꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯨꯅ ꯇꯧꯕꯤꯈꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 12ꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯈꯛꯇꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯗ ꯄꯤꯛꯂꯞ ꯇꯧꯕ ꯇꯨꯔꯦꯜ ꯑꯃꯁꯨ ꯆꯦꯜꯂꯤ꯫ ꯇꯨꯔꯦꯜꯗꯨ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯗ ꯉꯥꯃꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯊꯝꯂꯤꯕꯅꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄ ꯃꯇꯝꯗ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡꯗꯨꯗ ꯀꯔꯤꯕꯨ ꯂꯩꯔꯤꯕꯅꯣ ꯈꯪꯅꯤꯡꯕꯗꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯨꯃꯤꯟꯅ ꯁꯨꯔꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗꯨꯗ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯉꯥꯃꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯕꯨ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯄꯤꯊꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯕꯨ ꯀꯤꯕꯗꯒꯤ ꯏꯁꯤꯡ ꯄꯤꯊꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯣ, ꯑꯩꯅ ꯃꯃꯥꯡꯉꯩ ꯃꯐꯝꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯍꯥꯛꯄꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯇꯦꯡ ꯅꯤꯔꯛꯄꯗꯗꯤ ꯑꯩꯕꯨ ꯊꯧꯑꯣꯏꯕꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇꯗꯤ ꯄꯥꯡꯕꯤꯌꯨꯕ"꯫ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯁꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯄꯤꯊꯛꯄꯤꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯄꯤꯊꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯈꯧꯔꯤꯗ ꯄꯨꯜꯂꯤꯕ ꯌꯣꯠ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯄ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯣꯠꯂꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯦ ꯃꯁꯤꯇꯪꯒ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯏꯈꯨꯠꯁꯤꯅ ꯏꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯊꯛꯀꯦ꯫ ꯏꯆꯦꯅ ꯄꯤꯊꯛꯄ ꯏꯁꯤꯡꯁꯦ ꯏꯄꯦꯟ ꯄꯦꯟꯗꯦ"꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯜꯂꯤꯕ ꯈꯨꯠꯇꯨꯁꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯁꯔꯪꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯗꯤ ꯃꯥꯕꯨ ꯈꯥꯝꯂꯒ ꯐꯥꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯕꯨ ꯀꯧꯁꯤꯜꯂꯒ ꯋꯥ ꯍꯪꯂꯝꯃꯤ꯫ "ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯈ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯅꯤ"꯫ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨ ꯀꯤꯕꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯈꯨꯗꯛꯇꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ 12ꯗꯨ ꯉꯥꯃꯤꯗꯨꯒꯤ ꯃꯆꯥꯗꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫
ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯠꯇ ꯆꯤꯊ ꯅꯥꯟꯊꯕ ꯇꯧꯗꯅ ꯈꯨꯗꯤꯡꯃꯛ ꯅꯩꯔꯒ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯝ ꯁꯥꯡꯅ ꯆꯥ ꯊꯛꯇꯕꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯡꯉꯩ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯤꯇ꯭ꯔꯪ ꯇꯧꯕꯒꯤ ꯃꯍꯩ ꯈꯔ ꯍꯩꯍꯧꯕꯖꯥꯠꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯄꯗꯨꯗ ꯃꯍꯥꯛꯅ ꯍꯩꯖꯈꯤꯕ ꯃꯍꯩꯗꯨ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯩꯖꯈꯤꯕ ꯃꯍꯩꯗꯨꯒꯤ ꯃꯇꯦꯡꯅ ꯎꯆꯦꯛ ꯑꯃꯈꯛ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥꯗꯨꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯆꯥꯎꯔꯕ ꯎꯃꯥꯏꯕꯤꯁꯤꯡ ꯑꯣꯜꯂꯒ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯕꯁꯟꯇꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯨꯗ ꯍꯧꯔꯤꯕ ꯍꯩ ꯂꯩ ꯄꯨꯝꯅꯃꯛ ꯂꯩꯁꯥꯠ ꯇꯝꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯖꯕ, ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯐꯖꯕꯁꯤꯡꯅ ꯑꯀꯣꯏꯕꯗꯨꯒꯤ ꯐꯖꯕꯗꯨ ꯍꯦꯟꯅ ꯍꯥꯞꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯒ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯐꯝꯂꯒ ꯍꯥꯡꯆꯤꯠ ꯂꯥꯡꯂꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯎꯆꯦꯛ ꯑꯣꯏꯔꯝꯕꯗꯒꯤ ꯐꯖꯔꯕ ꯈꯨꯗꯣꯞ ꯑꯃꯈꯛ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯇꯝꯕꯥꯛꯇ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯐꯖꯔꯕ ꯈꯨꯗꯣꯞꯇꯨ ꯃꯆꯥ ꯏꯕꯦꯝꯃꯅ ꯈꯨꯟꯒꯠꯂꯝꯃꯤ꯫ ꯈꯨꯗꯣꯞꯇꯨ ꯐꯖꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯈꯣꯏꯗꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯖꯤꯜꯂꯤ꯫ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯁꯤꯡꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯇꯥꯟꯅꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯈꯨꯗꯣꯞꯇꯨ ꯍꯦꯛ ꯁꯤꯈꯤꯕꯒꯗꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯄꯤꯊꯣꯛꯄꯤꯒꯅꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯃꯆꯥ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯃꯤꯐꯠꯇꯁꯤꯡꯗꯨꯗꯒꯤ ꯀꯟꯕꯤꯌꯨ"꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯂꯕ ꯆꯪꯈꯣꯜꯂꯕ ꯅꯨꯄꯥꯁꯤꯡꯒꯤ ꯁꯛꯂꯣꯟ ꯂꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯑꯣꯡꯗ ꯏꯁꯩ ꯖꯟꯇ꯭ꯔ ꯈꯣꯡꯂꯝꯃꯤ ꯑꯗꯨꯒ ꯁꯛꯂꯒ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯍꯩꯖꯕ ꯃꯁꯥꯟꯅ ꯀꯌꯥꯃꯔꯨꯝꯁꯨ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕꯒꯤꯗꯃꯛ ꯎꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯄꯦꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯒꯦ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯎꯠꯂꯤꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯍꯥꯏꯌꯨ, ꯅꯈꯣꯏꯅ ꯄꯥꯝꯕ ꯃꯅꯥ ꯑꯗꯨꯃꯛ ꯄꯤꯒꯦ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯝꯃꯤ?" ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯁꯅꯥꯁꯨ ꯄꯥꯝꯗꯦ, ꯂꯨꯄꯥꯁꯨ ꯄꯥꯝꯗꯦ, ꯃꯟꯇ꯭ꯔꯤꯒꯤ ꯑꯋꯥꯡꯕ ꯐꯝꯊꯣꯟꯁꯨ ꯄꯥꯝꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯅꯤꯡꯕ ꯇꯥꯔꯕꯗꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞꯇꯣ ꯃꯗꯨ ꯈꯛꯇꯃꯛ ꯈꯨꯗꯣꯜ ꯑꯣꯏꯅ ꯁꯤꯟꯅꯕꯤꯌꯨ." ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯀꯔꯤꯁꯨ ꯑꯔꯨꯕ ꯋꯥ ꯅꯠꯇꯦ ꯈꯟꯕꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯈꯨꯗꯣꯞ ꯑꯣꯟꯈ꯭ꯔꯕ ꯉꯥꯃꯤꯗꯨꯒꯤ ꯃꯆꯥꯅ ꯃꯆꯥ ꯏꯕꯦꯝꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯆꯥ ꯏꯕꯦꯝꯃ, ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯛꯄꯒ ꯁꯠ ꯍꯦꯛꯇꯃꯛ ꯄꯤꯕꯤꯒꯅꯨ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯩ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯘꯤ ꯑꯃꯗꯤ ꯃꯣꯏꯗꯥ ꯈꯔꯒ ꯊꯧꯔꯥꯡ ꯇꯧꯍꯟꯕꯤꯌꯨ꯫ ꯘꯤ ꯑꯃꯗꯤ ꯃꯣꯏꯗꯥꯗꯣ ꯀꯣꯟ ꯑꯃꯗ ꯃꯩꯊꯛꯇ ꯊꯥꯡꯒꯠꯂꯒ ꯂꯣꯟꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯈꯨꯗꯣꯞꯇꯨ ꯄꯤꯔꯛꯎ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯩꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯘꯤ ꯑꯃꯗꯤ ꯃꯣꯏꯗꯥꯗꯨꯗ ꯑꯩꯕꯨ ꯍꯦꯛꯇꯃꯛ ꯂꯪꯁꯤꯟꯕꯤꯌꯨ." ꯈꯨꯗꯣꯞ ꯑꯣꯟꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯗꯣꯞꯇꯨ ꯄꯤꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯄꯥꯕꯨꯡ ꯅꯤꯡꯊꯧ, ꯈꯨꯗꯣꯞꯁꯦ ꯃꯁꯤꯗꯤ ꯏꯁꯥꯒꯤꯅꯤ꯫ ꯑꯩ ꯏꯁꯥꯅ ꯁꯦꯜ ꯇꯤꯡꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯅ ꯂꯩꯖꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯦ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯄ ꯉꯝꯂꯣꯏ." "ꯏꯍꯦ, ꯌꯦꯡꯉꯣꯏ ꯏꯆꯥ ꯏꯕꯦꯝꯃ,
ꯅꯄꯥꯕꯨꯡꯅ ꯈꯨꯗꯣꯞꯇꯣ ꯁꯣꯏꯗꯅꯃꯛ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯏꯄꯥꯅ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯁꯥꯕꯤꯒꯦ? ꯈꯨꯗꯣꯞꯇꯨ ꯏꯄꯥꯗ ꯄꯤꯌꯨꯅꯦ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯥꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯈ꯭ꯔꯕ ꯃꯩꯊꯛꯇꯨꯗ ꯊꯥꯡꯒꯠꯂꯤꯕ ꯘꯤ ꯑꯃꯗꯤ ꯃꯣꯏꯗꯥ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨꯗ ꯈꯨꯗꯣꯞꯇꯨ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏ 12ꯗꯨ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯗꯣꯞꯇꯨꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯩꯅꯨꯡꯗ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯒꯁꯨ ꯈꯨꯗꯣꯞꯇꯨꯗꯤ ꯐꯪꯂꯝꯗꯦ꯫ ꯇꯁꯦꯡꯅ ꯃꯈꯣꯏ 12ꯃꯛ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯅ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯈꯤꯕꯅꯤ꯫ ꯃꯩꯅꯨꯡꯗ ꯀꯨꯏꯅ ꯂꯩꯕꯒꯤ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯈꯨꯗꯣꯞ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ 12ꯃꯛ ꯍꯥꯠꯂꯒ ꯈꯨꯗꯣꯞꯇꯨꯗꯒꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯅꯍꯥ ꯑꯃꯈꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯎꯠꯈꯤꯕ ꯍꯩꯁꯤꯡꯂꯕ ꯃꯁꯥꯟꯅꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯃꯁꯥꯟꯅ ꯀꯌꯥꯃꯔꯨꯝ ꯎꯠꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃꯁꯨ ꯃꯍꯥꯛꯄꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕꯨ ꯈꯪꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥꯃꯔꯨꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯅꯤ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡꯒ ꯂꯣꯏꯅꯅ ꯂꯧꯔꯨꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫